ꯄꯣꯏꯟꯁꯤꯅ ꯑꯩꯈꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ ꯍꯥꯏꯅ ꯒꯣꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯖꯣꯏꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ ꯍꯥꯏꯅ ꯒꯣꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯄꯤꯔꯦꯁꯤ ꯀꯗꯥꯏꯐꯥꯎ ꯆꯨꯝꯕꯅꯣ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯂꯝꯕꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯅ ꯆꯠꯄꯗꯤ ꯐꯪꯗ꯭ꯔꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯕꯤ ꯆꯠꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯖꯣꯏꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯗꯦ ꯒꯣꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃ ꯉꯁꯤ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯣꯠꯁꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯕꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯩꯈꯣꯏ ꯑꯍꯜ ꯏꯃꯣ ꯌꯥꯝꯕ ꯑꯣꯖꯣꯏ ꯃꯃꯤꯡ ꯄꯟꯖꯒꯦ ꯉꯔꯥꯡ ꯃꯥꯅ ꯃꯥꯒꯤ ꯃꯌꯨꯝꯃꯛꯇ ꯄꯥꯡꯕꯩꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯄꯨꯟꯅꯒꯤ ꯃꯣꯏꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯑꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ ꯕꯣꯝ ꯊꯣꯛ ꯃꯈꯣꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯑꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯑꯦ ꯏꯪꯇꯝ ꯍꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯕꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤꯁꯦ ꯏꯝꯐꯥꯜ ꯁꯤꯇꯤꯁꯤ ꯂꯩꯔꯤꯕ ꯒꯕꯔꯅꯔꯒꯤ ꯕꯪꯒ꯭ꯂꯣ ꯒꯕꯔꯅꯔꯗꯒꯤꯅꯦ ꯁꯦ ꯑꯩꯈꯣꯏ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏꯃꯨꯛ ꯅꯠꯇꯦꯅꯦ ꯃꯤꯇꯔ ꯈꯔ ꯆꯠꯂꯒ ꯌꯥꯏ ꯁ꯭ꯀꯨꯜ ꯆꯤꯡꯉꯥꯈꯝꯗꯅꯦ ꯂꯩꯔꯛꯇ ꯂꯩꯕ ꯗꯥꯛꯇꯔ ꯑꯩꯈꯣꯏꯒꯤ ꯑꯁꯦꯝ ꯑꯣꯡꯕꯤ ꯏꯔꯤꯇꯥ ꯍꯥꯏꯔꯤꯕ ꯆꯍꯤ 65ꯃꯨꯛ ꯁꯨꯔꯕꯁꯦ ꯃꯁꯤ ꯕ꯭ꯔꯣꯗ ꯗꯦ ꯂꯥꯏꯠ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯅꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯁꯛꯈꯪꯗꯕꯁꯤꯡꯅꯅꯦ ꯇꯝꯊꯤꯕ ꯃꯤꯍꯥꯠꯇ ꯍꯥꯠꯂꯀꯥꯟꯗꯅꯦ ꯇꯝꯊꯤꯕ ꯃꯤꯍꯥꯠꯇ ꯍꯥꯠꯂꯀꯥꯟꯗ ꯃꯥꯁꯦ ꯍꯨꯟꯇꯣꯛꯑꯝꯃꯦꯕ ꯂꯧꯊꯣꯛꯑꯝꯃꯦꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯒꯤ ꯌꯨꯝꯗꯒꯤ ꯀꯩꯀꯩ ꯂꯣꯏꯅ ꯂꯧꯈꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ CCTVꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯇꯦꯖ ꯐꯥꯎ ꯃꯨꯊꯠꯅꯕ ꯈꯣꯠꯅꯕ ꯂꯣꯏꯅ ꯃꯣꯏꯗꯕꯨ CD ꯗ꯭ꯔꯥꯏꯚ ꯀꯥꯏꯗ ꯄꯨ ꯂꯣꯏ ꯆꯠꯈꯤꯕ ꯑꯗꯨꯅ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯔꯤꯅꯣꯕ ꯏꯝꯐꯥꯜ ꯁꯤꯇꯤꯗꯒꯤ ꯃꯤꯒꯤ ꯁꯤꯗꯒꯤ ꯃꯤꯇꯔ ꯈꯔꯗꯪ ꯆꯠꯂꯒ ꯒꯕꯔꯅꯔꯗꯒꯤ ꯂꯩꯕ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯗꯒꯤ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕ ꯑꯁꯤꯗꯐꯥꯎꯗ ꯃꯤꯒꯤ ꯕ꯭ꯔꯣꯗ ꯗꯦ ꯂꯥꯏꯠ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯖꯕ ꯃꯤꯒꯤ ꯗꯥꯛꯇꯔꯗꯨ ꯐꯥꯎꯗ ꯃꯀꯣꯛꯇꯣ ꯊꯣꯡꯒꯥꯏꯔꯒ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯔꯒ ꯍꯥꯠꯄ ꯉꯝꯈ꯭ꯔꯦ ꯑꯗꯨꯅꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯀꯃꯥꯏꯅ ꯉꯥꯛꯄ ꯉꯝꯃꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯕꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯖꯣꯏꯅ ꯍꯪꯉꯤꯁꯦ ꯍꯪꯐꯝ ꯊꯣꯛꯄꯅꯦꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯈꯔ ꯂꯦꯞꯈ꯭ꯔꯦ ꯕꯣꯝ ꯊꯣꯛꯄ ꯃꯈꯣꯟ ꯇꯥꯗ꯭ꯔꯦ ꯑꯗꯩ ꯈꯨꯠꯂꯥꯏ ꯈꯔ ꯁꯨꯝ ꯐꯥꯒꯠꯇꯅ ꯈꯣꯠꯇꯅ ꯃꯤꯡ ꯑꯣꯄꯔꯦꯁꯟ ꯀꯣ ꯂꯩꯗꯅꯀꯣ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯀꯣ ꯇꯧꯗ꯭ꯔ ꯈꯔ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯀꯥꯞꯁꯤꯜꯂꯤ ꯕꯣꯝ ꯊꯝꯃꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯔꯤꯑꯕ ꯃꯤ ꯁꯤ ꯌꯦꯡꯉꯨꯕꯁꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯒꯠꯂꯛꯄꯅꯣ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯒꯠꯄ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯃꯤ ꯍꯥꯠꯄ ꯃꯤ ꯆꯪꯁꯤꯜꯂꯒ ꯍꯥꯠꯄ ꯁꯤ ꯇꯧ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯁꯤ ꯇꯧꯔꯣꯏꯑꯕ ꯑꯗꯩꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯀꯅꯥ ꯉꯥꯛꯏꯒꯦꯕ ꯍꯧꯖꯤꯛ ꯒꯕꯔꯅꯔꯅ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯂꯩꯔꯦ PR ꯂꯩꯔꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯃꯤꯕ꯭ꯔꯕ ꯑꯗ ꯃꯣꯏꯅ ꯂꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯃꯤꯕ꯭ꯔꯕ ꯀꯥꯡꯄꯣꯛꯄꯤ ꯆꯠꯄ ꯌꯥꯏꯁꯤꯗ ꯁꯦꯡꯃꯥꯏ ꯂꯥꯟꯕ ꯉꯝꯃꯤꯕ꯭ꯔꯕ ꯁꯦꯡꯃꯥꯏ ꯍꯦꯛ ꯑꯊꯨꯕꯗ ꯑꯩꯗ ꯁ꯭ꯀꯨꯜ ꯇꯧꯔꯒ ꯄꯨꯔꯛꯑꯦꯅ ꯍꯥꯏꯔꯤꯕꯅꯦꯕ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯇꯧꯁꯤꯕ ꯍꯥꯏꯒꯅꯤ ꯑꯣꯄꯟ ꯖꯦꯜ ꯑꯃꯗ ꯑꯩꯈꯣꯏ ꯐꯥꯖꯤꯜꯂ ꯊꯝꯕ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯐꯖꯅ ꯊꯝꯃꯤꯅꯦ ꯍꯧꯖꯤꯛ ꯐꯖꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯖꯔꯦ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯤ ꯀꯨꯝꯍꯩꯅꯤ ꯐꯦꯁꯇꯤꯚꯦꯜꯒꯤꯅꯤ ꯀꯥꯏꯅ ꯍꯔꯥꯎꯅ ꯑꯁ ꯑꯗꯨꯒꯤ ꯉꯩꯁꯤꯗꯤ ꯗꯤꯋꯥꯂꯤꯗ ꯂꯥꯛꯄꯗ MLA ꯑꯗꯨꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯏ ꯃꯣꯏ ꯌꯥꯏꯐ ꯄꯥꯎꯖꯦꯜꯗꯣ ꯌꯥꯏꯐꯕ ꯉꯝꯗ꯭ꯔꯦꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯔꯤꯕꯥꯛ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨ ꯃꯔꯤꯕꯥꯛꯀꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗ ꯃꯅꯤꯡ ꯇꯝꯅ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯅ ꯑꯗꯨ ꯇꯧꯔ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅ ꯂꯝ ꯅꯤꯡꯈꯥ ꯇꯝ ꯆꯠꯄ ꯉꯝꯕ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯐꯪꯍꯜꯂꯣꯕ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝꯗꯒꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯏꯝꯐꯥꯜꯗ ꯑꯣꯟꯈꯤꯕꯗ ꯀꯃꯥꯏꯅ ꯇꯧ ꯂꯥꯛꯇꯣꯔꯤꯒꯦ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯚꯔꯥꯗꯤ ꯀꯌꯥꯅꯣꯕ ꯁꯤ ꯂꯩꯈꯥꯏ ꯂꯝꯕꯤꯗ ꯐꯥꯎꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯁꯦ ꯐꯥꯎꯔꯒ ꯂꯥꯛꯄ ꯉꯝꯗꯣꯔꯤꯕ꯭ꯔꯕ ꯀꯣꯂꯦꯟ ꯂꯥꯟ ꯉꯝꯗꯣꯔꯤꯕ꯭ꯔꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯀꯥꯏꯅ ꯐꯣꯇꯣꯒ ꯍꯥꯞꯄ ꯊꯥꯗꯣꯔꯛꯏ ꯌꯥꯏꯐ ꯄꯥꯎꯖꯦꯜꯗꯣ ꯑꯩ ꯍꯥꯏꯅ ꯐꯖꯅ ꯑꯗꯨ ꯄꯤꯕꯒꯤ ꯃꯄꯨꯡ ꯐꯥꯕꯒꯤ ꯑꯥꯔꯊ ꯊꯣꯛꯍꯜꯂꯨ ꯀꯥꯟꯅꯕ ꯐꯪꯍꯜꯂꯣꯕ ꯑꯗꯨꯅ ꯍꯥꯏꯁꯦ ꯏꯌꯥꯝꯕ ꯖꯣꯏꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯕꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯔꯦ ꯅꯣꯡꯃꯩ ꯂꯥꯛꯈꯤꯕꯁꯤꯡꯗꯣ 1,000 ꯑꯗꯨ ꯄꯤꯈꯠꯂꯛꯑꯦ ꯑꯗꯒꯤ ꯂꯥꯛꯈꯤꯕꯁꯤꯡ ꯄꯤꯈꯠꯂꯛꯑꯣ ꯑꯗꯨ ꯇꯧꯔꯣ ꯄꯨꯂꯤꯁꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯀꯣ ꯆꯠꯊꯔꯤ ꯁꯤ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯔꯒ ꯉꯥꯛꯇꯅ ꯌꯥꯔꯣꯏꯑꯕ ꯁꯨꯍꯨꯝ ꯅꯣꯝ ꯆꯠꯄ ꯑꯃꯇ ꯐꯪꯗꯅ ꯂꯩꯔꯤ ꯉꯥꯎꯗꯅ ꯀꯣꯏꯉꯥꯎꯅꯗꯅ ꯂꯩꯔꯤ ꯕꯤꯈꯥꯔꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕꯁꯦ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣꯕ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯁꯨꯛ ꯀꯔꯤ ꯆꯥꯏꯅꯤ ꯃꯈꯥꯏꯁꯨ ꯃꯔꯝꯗꯝ ꯆꯠꯄ ꯉꯝꯗꯕ ꯕꯥꯏꯔꯣꯠꯇ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤꯁꯨ ꯁꯤ ꯅꯨꯡꯁꯤꯔꯤꯔꯕ ꯑꯗꯨ ꯃꯣꯏꯒꯤ ꯑꯁꯣꯝꯗ ꯇꯧꯕ ꯍꯥꯏꯗꯤ ꯒꯨꯔꯒꯥꯎꯟꯒ ꯗꯤꯜꯂꯤꯒ ꯁꯝꯅꯕ ꯑꯇꯩ ꯁꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯣ ꯆꯍꯤ 2 ꯃꯈꯥꯏ ꯊꯤꯡꯕ ꯉꯝꯕ꯭ꯔꯕ
tumin po pa hindra to bungam mo dia adune ba national highway highway gi chap chap artha to thoktra sarkar leiri sasal leiri lebak churun chulo chaba lebak ni bharat sarkar leiri atu leiri highway gi chap chan utpangam me ba manipur dia utpangam ra ba manipur da bi lan thoi matam amdra security force asar phangi ji security force central force mamang ratro drone bombing tawriba kaptharaga hathi ba mayam punok tori mayam do si biro adura hujik manipura ke migi se manipur myang savior protector ngak se na kan bi to biro amata khoi leitabi pun be leireba adura ni yas kun na migi ideal or ba migi adugumba migi doctor ko sahi humfu nga ko adu rita haine ba shi gi ba yum si da go mai floor second floor adu gakala go la kada patara hat ki ni yang kol ber de hat kriba adu si bawda hat du la la jin thibiri di hai mari le na ko police ke ma ma yo hu ho thok ngam di ba suman taw na sian ge damak ta adu ge damak ta oina chumi sim hat ba sum hal adi ba tak da hal adi adu ri mani police ka ma shanti ore ing ta ba hanjel na kama hai biri no ba kama ing ta ba hanjel biri no ba je di wala ge pa pawjen piraga adagi ko ningo chako bi e pa pawjen piraga ning ta ba hanjel tori bro mamangi ningo chako du di ningo roi bi sina 피무 셀라간다 람비다 토가 ningo chako boy ko togi lambi da ko ningo chako la ko ba thingdira ko tara patama togi phajadra moi wildo ani shba du pilan an mon pilan loki ba du pilan gi thodang mem do imai ben patal lo da leiri ba lan thok ma tam da manipur lan thok da ko gi illegal immigrant narco terrorist man manipur thuai no mai kapchalo ma tam da bharat lenga ki lan mi sing na ngak pi shet be ngam da gi khun ngak pan thoki ba tro kun nga ga mai bak dam ta ko gi boto ta po ta wera ga si gi bra tra ba mo nga pi dab gi ko kun nga ko thok ne ba si khang ga ba ko mla honorable mla ma jun mo khang ne ba mai kendra ba am thok tra lai ne ba adu gi ning yum bi jung ne lai katar ko jai ba ko to wi dina ma sa ti ba khang dra ga na pangrong na sar ga poloi ba lai ri dina hu ji bi kya ti khang da lai ri dina ka da je yam na chuma na ko gi ma na instrument to ba ko ba step ma da to bi ba sa to yeng ga lai ba ni adu ko gi manipur gi mla no lai na miyam bota lai no amata da pujan mangam da na ko gi madan ngari ba kan ngam da ba mata thu ga ngani wa do mer public domain ngang tamak poduri to vi gnu adu yam ba o jo na hairi sini ko gi manipur gi honorable governor mari le na batai me pura mana manipur ing ta ban jela santi oire ha do yaning de ngin pop ta border light ta mi gi jumbiron bi oire ba adu bobu phadana 통과하는 게 행동 따라 핫기 아두기 핫부두기 혹시 보라 가라나 하리로 해도기 놈들이 시 가만 떠들어 아직 초이제 시야 담나라 아나 거기 공공들아 뛰어와 근데 봐면 누구 자식을 해야니 로레 자식을 해야지 로레 자식을 이제 로레 봐 가버기 되게 방로데 캠락게 봐 인파 police 스테이션에 캠락게 봐 아두기 거기 DGP기 오피스기 캠락게 봐 어시데 봐 미는 미 하도 ngam 티나 하는 거 ngam bridina a chidebul lo do pum phakle haibu dudi ko yi pangai ga haiba o ya tan bignu phakle har ga de phan biu sathok chasen ngam biu loi ba ngam lo moksa de bana sathok chasen ngam lo ba kari gino mar langan ga chibok do chai ani bakai phara bos bok so ba ko me pu miyam bu phaten punjindra open jina thambum thambi kari gino masagi la bisap ngam ti kari gino nungai ba nunga chako ya pa paujen jiri ningon jingdi ha ko hati ro ong ge ba ningon lai jine malang mapam dang doi ne asam gi phum ke ngun ta ma ta ba lai malang gi phum ke ta khoi gi ko bai tai lai ta yaw de ba ha america da russia da le je japan da ko loi da lai ri ko ningo chaw mo ta mo la ke na khal ne ko la ko mari bak la ko ngam gi lai te ba european di manipur gi oi manipur gi oi bo miyam gi dang to oi gi awa ba ni मोगी ट्रेन की भाड़ा अदगी अखोई के करोगी एरोप्लेन भाड़ा से खरका चेसन पीबीसी दे मो हाइब्रा बा मो लहुम थो लौगदी हाइबने बा नोई वागे वारो तो लौगी लहुम थो लौगदी हाइना मो लौदर लेरिबगी वाने बा अदे सिदी अखोई के तौबिगनो अखोई ओरे पुरम से मियाम के मियाम खनबा मिहुत तो लेना नोई के नमांग दने जाचकुंदगी अखोई के याम आइडियल ओइबा पिदमिंगा ओरबा jumgi ko jumbure bi oi bi amo tam pibe me hala ganda senthum pura sanara pura chakra ge pha bangam da leiri ba nuna thon chumang ne ba kayu ngamge ba numi khudi bom thamjale mi numai kapchale me to ya jibo si lon ode pha bagi ro delhi de tong ne gujarat ta to ba mo jaro ya ba se adu haibi gano
ꯑꯗꯨꯅ ꯄꯨꯟꯁꯤꯟꯅꯧ ꯑꯗ ꯂꯣꯟ ꯑꯣꯔꯗꯔ ꯐꯩ ꯍꯥꯏꯔꯒꯗꯤ ꯐꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯤꯌꯥꯝꯅꯅꯦ ꯃꯅꯤꯡ ꯇꯝꯅ ꯊꯕꯛ ꯆꯠꯊꯤꯟ ꯇꯧꯅ ꯂꯥꯜꯂꯣꯏ ꯀꯣ ꯇ꯭ꯔꯦꯠ ꯑꯦꯟ ꯀꯃꯔꯁ ꯑꯗꯒꯤ ꯂꯩꯅꯀꯣ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯍꯦꯛꯇ ꯂꯧꯗꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯕꯗꯣ ꯉꯝꯕ꯭ꯔꯕ ꯑꯗꯨꯅ ꯍꯥꯏꯐꯝ ꯊꯣꯛꯑꯦꯅ ꯍꯥꯏꯕꯗꯨꯅ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯃꯤꯌꯥꯝꯅ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯃꯤꯍꯨꯠ ꯑꯣꯏꯔꯕ ꯑꯗꯨ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯕꯔꯅꯔꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯑꯣꯖꯣꯏꯅ ꯃꯁꯤ ꯑꯆꯨꯝꯕ ꯑꯣꯏꯅ ꯂꯧꯗꯦ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯦꯛ ꯁꯦꯡꯅ ꯆꯨꯝꯃꯦ ꯍꯥꯏꯕꯗꯨꯅꯤ ꯒꯣꯕꯔꯅꯔꯅ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯄꯨꯂꯤꯁꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯐꯥꯕ ꯅꯠꯇꯦ ꯌꯥꯏꯁ꯭ꯀꯨꯜꯗ ꯕꯣꯔꯦꯟ ꯂꯥꯏ ꯅꯨꯡꯊꯤꯟ ꯄꯣꯄꯣꯞꯇ ꯔꯤꯇꯤꯌꯔ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯃꯁꯤ ꯉꯁꯤ ꯐꯥꯎꯕꯁꯨ ꯂꯪꯂꯥꯟ ꯂꯪꯖꯤꯟ ꯐꯪꯗ꯭ꯔꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯒꯣꯕꯔꯅꯔ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯐꯥꯕ ꯅꯠꯆꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯄ꯭ꯔꯖꯥꯗ ꯎꯠ ꯆꯥꯏꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ